ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ, ꯄꯥꯝꯃꯨꯗꯕꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯖꯩ, ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕ ꯍꯦꯟꯕꯅ ꯂꯥꯞꯊꯣꯛꯄꯅꯤ ꯅꯐꯝꯗꯒꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯕꯨꯡꯗ ꯊꯃꯣꯏ ꯋꯥꯈꯜ ꯆꯤꯟꯕꯥꯜꯅ ꯑꯣꯏꯈ꯭ꯔꯕꯗ ꯌꯦꯛꯅꯕ, ꯆꯤꯟꯕꯥꯜ ꯃꯥꯅ ꯊꯧꯅꯥ ꯈꯖꯤꯛ ꯍꯦꯟꯈꯤꯕꯅ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯐꯝꯗ ꯊꯃꯣꯏ ꯋꯥꯈꯜ ꯑꯅꯤꯅ ꯊꯧꯅꯥ ꯂꯩꯇꯦ ꯎꯠꯇꯨꯅ ꯂꯣꯟꯅ ꯏꯀꯥꯏ ꯈꯪꯖꯕ ꯍꯧꯅꯗꯕ ꯃꯆꯠꯂ꯫ ꯑꯇꯤꯌꯥꯗ ꯃꯪꯂꯝꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯇꯥꯊꯔꯕꯗ ꯑꯇꯤꯌꯥꯗꯣ ꯍꯥꯡꯂꯕꯁꯨ ꯑꯅꯨꯒꯤ ꯊꯃꯣꯏꯗ ꯄꯨꯔꯝꯕ ꯑꯋꯥꯕꯒꯤ ꯆꯩꯅꯥꯗꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯥꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯔꯛꯂꯤ꯫ ꯊꯃꯣꯏ ꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯆꯤꯟꯕꯥꯜ ꯃꯥꯅꯗꯤ ꯍꯥꯏꯈ꯭ꯔꯕꯗ ꯃꯅꯤꯡ ꯇꯝꯅ ꯊꯋꯥꯏ ꯑꯣꯏꯕ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤꯕꯅꯤ ꯊꯋꯥꯏ ꯑꯣꯏꯕ ꯃꯥꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯑꯩꯕꯨ ꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯅꯨ, ꯑꯍꯤꯡꯗꯨ ꯃꯤꯀꯞꯂꯥ ꯑꯃꯠꯇꯁꯨ ꯏꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯤꯠꯃꯥꯡꯗ ꯉꯥꯟꯕꯒꯤ ꯄꯤꯔꯣꯏꯅꯕ ꯁꯛꯇꯝ ꯑꯗꯨꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯔꯦ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯔꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯑꯅꯨ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯃꯥꯅꯤ, ꯄꯥꯔꯤꯒꯤꯅꯤ꯫ ꯑꯅꯨ ꯇꯞꯅ ꯇꯟꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ, "ꯍꯜꯂꯣ ꯗꯣꯛꯇꯔ." ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯀꯩꯗꯧꯔꯤꯒꯦ, ꯇꯨꯝꯃꯕꯣ ꯅꯪꯕꯣ?" "ꯇꯨꯝꯗ꯭ꯔꯤꯌꯦ, ꯁꯨꯝ ꯊꯥꯕꯜꯁꯦ ꯌꯦꯡꯉꯝꯕꯅꯤꯗ." "ꯑꯦ, ꯁꯤ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯊꯥꯁꯨ ꯊꯋꯥꯟ ꯊꯣꯛꯇ꯭ꯔꯕ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯊꯥꯕꯜ ꯌꯦꯡꯉꯤꯕ?" "ꯃꯌꯥꯝꯒꯤ ꯃꯐꯝꯗꯗꯤ ꯊꯥꯁꯦ ꯃꯥꯕꯨ ꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯥꯜꯁꯦ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤꯅꯦ ꯊꯥꯖꯒꯤ ꯃꯉꯥꯜ, ꯊꯥꯖ ꯊꯋꯥꯟꯒꯤ ꯅꯤꯡꯊꯤꯕ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯨꯝꯅꯃꯛ ꯎꯔꯤ." "ꯑꯅꯨ, ꯍꯧꯖꯤꯛ ꯐꯥꯏꯔꯦꯜ ꯂꯣꯏꯔꯛꯂꯕꯅꯤ, ꯊꯥꯁꯦ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ, ꯃꯁꯤꯗ ꯅꯪꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯕꯨ ꯅꯤꯡꯊꯤꯅ ꯎꯔꯤꯕꯁꯦ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ." "ꯑꯉꯛꯄꯅ ꯊꯜꯂꯕ ꯂꯥꯏꯕꯛꯁꯤꯗ ꯃꯗꯨꯒꯤꯗꯃꯛ ꯗꯣꯛꯇꯔꯅ ꯉꯛꯐꯝ ꯊꯣꯛꯇꯦꯗ." "ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯔꯝꯅ ꯎꯔꯤꯕ? ꯑꯩꯕꯨꯁꯨ ꯅꯪꯒꯤ ସଂꯁꯥꯔꯗꯨꯗ ꯇꯤꯜꯍꯟꯕꯗ ꯀꯔꯤ ꯀꯥꯏ?" "ꯗꯣꯛꯇꯔ, ꯅꯪ ꯉꯥꯎꯔꯦ." "ꯀꯝꯗꯧꯅ?" "ꯑꯁꯤꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯦ ꯉꯥꯎꯗꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ?" "ꯑꯅꯨ." "ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖ ꯁꯤꯗꯔꯛꯂꯕ ꯊꯥꯕꯜꯅꯤ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯕ ꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯖ." ꯑꯅꯨ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯗ꯭ꯔꯕ ꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯖ, ꯃꯥꯒꯤ ꯃꯉꯥꯜꯁꯦ ꯇꯥꯔꯝꯗꯥꯏꯒꯤ ꯊꯥꯖ ꯑꯣꯏꯔꯨꯕ ꯑꯩꯅ ꯈꯪꯂꯤꯕꯅꯤ, ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯟꯅꯤꯡꯗꯦ." ꯄꯥꯔꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯑꯅꯨꯕꯨ ꯀꯧꯔꯛꯏ꯫ "ꯑꯅꯨ." "ꯋꯥꯔꯤ ꯑꯃ ꯂꯤꯌꯨꯔꯥ?" "ꯂꯤꯌꯨ." ꯄꯥꯔꯤ ꯑꯅꯨꯕꯨ ꯀꯞꯂꯛꯇꯧꯔꯦ ꯈꯪꯕꯅ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯤꯅꯥꯏ ꯑꯃ ꯂꯩ, ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ?" "ꯈꯪꯗꯦ." "ꯀꯅꯥꯅꯣꯗꯤ ꯍꯪꯉꯣꯏꯗ꯭ꯔꯣ? ꯑꯩꯒꯤꯗ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯂꯩ, ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕ, ꯅꯪꯒꯤ ꯃꯤꯅꯥꯏꯗꯨ ꯅꯪ ꯃꯁꯛ ꯈꯪꯅꯤꯡꯕ ꯄꯣꯛꯇꯕ꯭ꯔꯅꯦ?" "ꯈꯪꯅꯤꯡꯉꯤ." ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕ ꯃꯤꯅꯥꯏꯅꯤ, ꯌꯥꯅꯤꯡꯕ꯭ꯔꯥ?" "ꯀꯝꯗꯧꯅ?" ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯑꯩꯅ ꯈꯜꯂꯨ ꯍꯥꯏꯕ ꯈꯜꯂꯤꯕ, ꯑꯩꯅ ꯇꯧ ꯍꯥꯏꯕꯇ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥꯗ ꯊꯝꯒꯗꯕꯅꯤ." ꯑꯅꯨ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯇꯦ, ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯄꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯕ, ꯑꯩꯁꯦ ꯋꯥꯈꯜꯅ ꯏꯟꯁꯤꯜꯂꯛꯄ ꯃꯥꯏꯀꯩꯗ ꯆꯠꯂꯅꯤ, ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯑꯩ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯦ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯣꯏꯗꯧꯕꯅꯤ, ꯋꯥꯈꯜꯕꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕꯒꯤ?" "ꯈꯪꯗꯦ." "ꯑꯗꯨꯅꯅꯦ, ꯊꯧꯅꯥ ꯂꯩꯌꯨ, ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯆꯥꯗ ꯊꯛꯇꯅꯅꯦ ꯀꯃꯥꯏꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯣ, ꯃꯗꯣ ꯃꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ, ꯏꯁꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯅꯦ?" "ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ." ꯄꯥꯔꯤ ꯅꯣꯛꯇꯨꯅ, "ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯅꯠꯇꯦ, ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ, ꯃꯗꯨꯗ ꯍꯤꯡꯒꯗꯕꯅꯤ." "ꯍꯣꯏ, ꯉꯝꯅꯤ." "ꯑꯗꯨꯅꯤꯗꯅ, ꯐꯔꯦꯁꯦ, ꯑꯩꯅꯁꯨ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯕꯤꯔꯦ ꯇꯧꯔꯤꯁꯦ, ꯇꯨꯝꯃꯨꯀꯣ, ꯊꯦꯡꯉꯦ, ꯒꯨꯗ ꯅꯥꯏꯠ." "ꯍꯣꯏ ꯗꯣꯛꯇꯔ, ꯒꯨꯗ ꯅꯥꯏꯠ."
ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯅꯨ ꯋꯥꯈꯜꯗꯗꯤ ꯉꯥꯟꯕꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯉꯥꯟꯕꯗ ꯈꯨꯄꯥꯡꯅ ꯊꯥꯈꯤꯕ ꯉꯥꯟꯕꯅ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕ ꯃꯐꯝꯗ ꯎꯕꯗ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯍꯦ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯅꯪꯒꯤ ꯀꯜꯂꯕ ꯁꯥꯍꯨꯝꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯗꯤ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯂꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯤꯕ? ꯍꯦ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕ ꯂꯥꯎ ꯁꯤꯜꯂꯛꯈꯣ ꯂꯥꯎ ꯅꯪꯒꯤ ꯀꯜꯂꯕ ꯁꯥꯍꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯍꯨꯝꯗꯨꯅ ꯄꯨꯈꯣ ꯂꯥꯎ꯫ ꯊꯃꯣꯏꯒꯤ ꯊꯣꯡ ꯂꯣꯜꯂꯕꯗ ꯆꯨꯔꯔꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯒꯤ ꯃꯩꯅ ꯁꯤꯡꯗ ꯂꯥꯡꯃꯩ ꯆꯥꯛꯄꯒꯨꯝ ꯃꯨꯊꯠꯄꯤꯅꯕ ꯂꯩꯇꯅ ꯁꯤꯡꯃꯥꯏꯗꯨꯅ ꯆꯥꯛꯄꯒꯨꯝ ꯆꯥꯛꯂꯔꯦ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯃꯥꯅ ꯀꯝꯗꯧꯔꯤ ꯄꯨꯟꯁꯤ ꯃꯥꯅ ꯀꯦꯝꯗ꯭ꯔꯤꯐꯥꯎ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯕꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯟꯖꯟꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯔꯟꯖꯟ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯄꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯄꯥꯕꯨ ꯋꯥꯔꯦꯗ꯫ ꯕꯕꯥ ꯅꯆꯥꯕꯨ ꯕꯕꯥꯒꯤ ꯋꯥꯍꯪ ꯑꯃꯅ ꯄꯥꯞꯀꯤ ꯂꯝꯕꯦꯜꯗ ꯆꯤꯡꯁꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ? ꯏꯄꯥꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯕꯕꯥ ꯑꯩ ꯀꯩꯗꯧꯔꯒꯦ? ꯃꯔꯝ ꯆꯥꯗꯅ ꯕ꯭ꯂꯦꯁꯃꯦꯜ ꯇꯧꯕꯤꯅꯨꯗ꯫ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕꯗꯣ ꯏꯄꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯕꯕꯥ ꯌꯥꯔꯦ ꯂꯦꯞꯂꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩꯒꯤ ꯏꯃꯥꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯣ ꯑꯩ ꯀꯥꯎꯗꯦ꯫ ꯄꯥꯕꯨꯡꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗ ꯊꯣꯏꯅ ꯈꯦꯠꯅꯗꯦ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ꯫ ꯏꯕꯨꯡꯉꯣ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯍꯥꯏꯌꯨꯅꯦ ꯏꯄꯥꯅ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯈꯨꯃꯣ꯫ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕꯔꯥ? ꯔꯟꯖꯟ ꯇꯞꯊꯔꯒ ꯃꯆꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯒꯤ ꯐꯅꯕ ꯇꯧꯔꯨꯕꯁꯤꯕꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯦ ꯂꯥꯜꯂꯕ꯭ꯔꯅꯦ ꯏꯆꯥ ꯊꯣꯏꯕ? ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯅꯆꯥ ꯑꯩꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ? ꯕꯕꯥꯒꯤꯗꯨꯕꯨ ꯅꯆꯥꯕꯨ ꯈꯟꯕ ꯅꯠꯇꯤꯌꯦ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯄꯒ ꯃꯥꯟꯅꯗꯕ꯭ꯔꯅꯦ ꯕꯕꯥ? ꯉꯥꯟꯕ ꯑꯩ ꯄꯥꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯆꯥ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯨꯃꯗꯤ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯒꯤꯁꯨ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯉꯥꯟꯕ ꯇꯞꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯔꯟꯖꯟ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯁꯥꯒꯩꯁꯤ ꯃꯨꯠꯂꯗ꯭ꯔꯥ ꯈꯟꯕꯗ ꯔꯟꯖꯟ ꯃꯁꯥꯅ ꯃꯁꯥꯗꯨ ꯃꯔꯥꯜ ꯄꯪꯁꯤꯗ ꯁꯤꯖꯩ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯕꯗꯇ ꯃꯍꯥꯛ ꯑꯋꯥꯕꯒꯤ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯄꯨꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯔꯥꯁꯤ ꯁꯨꯃꯥꯡꯗꯒꯤ ꯃꯆꯥꯕꯨ ꯂꯦꯞꯀꯧ ꯀꯧꯏ꯫ ꯊꯣꯏꯕ ꯍꯥꯏ ꯊꯣꯏꯕꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦꯅꯦ ꯅꯪꯕꯣ? ꯄꯥꯔꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯨꯝ ꯃꯩ ꯆꯥꯛꯄꯒ ꯌꯥꯎꯔꯕ꯭ꯔꯥꯕ? ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯕꯁꯦ ꯉꯥꯡꯐꯝꯗꯨꯗ ꯂꯩꯕꯁꯤꯗꯅꯦ ꯉꯥꯡꯒꯦꯅ ꯀꯧꯔꯤꯕꯅꯤꯅꯦ꯫ ꯑꯁ ꯏꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ? ꯔꯥꯁꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯛꯁꯤꯍꯟꯗꯨꯅ ꯍꯥꯏ ꯍꯥꯏ ꯅꯪ ꯉꯁꯤꯒꯤꯗꯨ ꯀꯠꯂꯕꯣ? ꯍꯥ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦꯕ? ꯆꯥꯛꯇꯨ ꯊꯣꯡꯂꯒ ꯆꯥꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯅꯪꯗꯣꯔꯤꯕ꯭ꯔꯣ? ꯑꯁ 이마수 농 파독디 마땡 방바 야보네바 그얌 꾸이래 아이는 누피 마신 누파 마신 떠럭리시 영어바 아도 강라디네 나또 티로 나또도 티라디 누피 마신가 마나 마라인 떠저서니 이마디바 누피 나트라바 거리누 콩디바 하이마 예ngu네 해마세 나마 아이디네 타이나다기 떠두나 라아바 떠로에라네 떠지브라 칸가브라 아도디 이마세 머우가라아가 미기 마윤다 과 마탑 아마가 짜르가 나마훈바 ꯆꯠꯀꯦ ꯀꯥꯏꯅ ꯇꯧꯔꯛꯀꯗꯣꯔꯤꯅꯦ ꯍꯥ ꯍꯥꯏ ꯄꯨꯗ ꯄꯨꯁꯤꯜꯂꯛꯎ ꯏꯃꯧꯒꯅꯦ ꯁꯝꯒ ꯐꯣꯏꯅꯗꯅ ꯈꯠꯅꯗꯅ ꯆꯤꯟꯗꯥ ꯄꯧꯗꯥꯅꯒꯗꯕ ꯅꯃꯥꯗꯤ ꯅꯠꯇꯦꯀꯣ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯏꯃꯥ ꯍꯥꯏ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯆꯥꯛ ꯏꯁꯤꯡꯒꯥꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯆꯣ ꯑꯩꯅꯦ ꯑꯋꯥꯡꯒꯤ ꯅꯅꯦ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯑꯝꯇ ꯊꯤꯜꯂꯨꯒꯦ ꯄꯥꯔꯤ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯃꯥꯗ ꯑꯅꯨꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯁꯤꯔꯥ ꯍꯧꯗꯣꯛꯂꯨꯔꯒ ꯃꯃꯥꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ ꯇꯊꯤ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯆꯤꯡꯅꯖꯩ ꯃꯇꯝ ꯃꯥꯒꯤ ꯂꯦꯞꯇ ꯈꯣꯡꯆꯠꯅ ꯋꯥꯛꯆꯤꯡꯒꯤ ꯏꯪꯂꯕ ꯎꯂꯦꯟꯁꯨ ꯃꯥꯏꯊꯤꯔꯝꯂꯦ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯑꯁꯤꯠ ꯑꯋꯥꯟꯊꯥ ꯃꯍꯥꯛꯁꯨ ꯇꯨꯡꯒꯣꯏꯅꯔꯝꯂꯦ ꯌꯧꯔꯛꯂꯦ ꯉꯁꯤꯗꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯅ ꯀꯨꯝꯖꯥ ꯃꯥꯕꯨ ꯈꯨꯊꯦꯛꯅ ꯉꯥꯏꯖꯔꯛꯄ
lamta tha jamana mapungpha mangal naina nganduna taibang bina sumba tha chahidumagi yausang tha anu thongau mayada famduna ningsing lai mami sami adungagi thodok ama yare ba ngahak chongladi chango haibane anu marai kolap as dra round amatanga chonge ba aduga changage ba ngan ba nomi as chongoda nangbu dada se hallage ba dada su ne yum yoba thenglani ba aduna ne nang dada gi khallaga hallo ba anu chongning labasu ngan bagi wahai ama thamoy yongna changkhre hoi dada changage dada su hanaba tawro ko anugi matawduda ngan ba amuksu nungai raktre anuda munna yengladuna anu yamba diade round amatang songro dada di changaroi sida sum ngairam lage ko anu pairap leirambadu chimbal da momo noktuna chongbudi yam chongning bani ko ado chongaroi gida songro dada ngairamage ba songning ba kaubana anu ngan bada momon tawna yengamlaga thabal chongbadu sangkhre anu manglan gi ipaktuda maithong di nokmi tawraktuna leirame adoba thangnaba mikupta nokamba maithongdu ihaura mitlu pirang kaurage khanba mikupta singsinbiri aibu ningsingbagi ipakta ningsingbagi iraina lathallaba hakchangsi maming tangaire ngasidi hingli haibata mangaire asomda sunganba yausang hoba numisida thamoi magi ningaina angauba haibada oire Ranjan machagi manakta changlaktuna thoiba nganba khumde mamituna tadu yinglai ibungo chaksi kharadi chasinaba tawsidana baba ai chak chaningdida ichana ne chani thakni khangdaba se ipa nungaite kayam kuire nangna dumna leiriba se nangi adugumba na tawduraga ipa bu kari oyu haibano ne baba ai kaidawrage kaino luba nanba pamchab ichana ngasi leiriba phibamse masi uraga ipagi thamoidi kadai fau kai habado nangna di khangdrene nganba warongna mapabungda tatu yengduna hairai baba aigi famdabu fajaba thiba haiba mamu leiribrane maming tagi hingliba punsisina karibo hairuni ngairibane thawai sinane hakchang mabu thadoktuna chakhibunu mito ai ngairibane punsisina asiba kauba mingtholdubu nachana ngairibare pabung Ranjan machana dum hairapaduda nungaijade nungaitabadu fazinduna ipagi bungo adumna haiganu ni nangbo tawhaidene nangi asadani ne ngasi ipana hinglibase namasu aibu thadoktuna chakki nangsu aibu thadoktuna chaladi ipadi kanaga hinghogani nganba wahai amatadi haide mapada dumak yengduna lei Ranjan wa makhatara ngasidi ichana ipadane hainingbado hairu ngasidi ichana pamba khuding ipa yarage ko nganba karimta khumde amuksu Ranjan makhatara nang ipabu arauranu ne nangi pambado ngasidi ipada hairu nganba tapna baba nachagi thamoina mabu nachagi punsidagi hena pamuje aigi thawaidagi su hena nuksije aduna baba anubu yumsigi mawoina loksinbiyu nachagi thamoina mahakko amakpa amata yaudana thamoi singna nuksijarure pabung nganba hik kapladuna makhulonaduna mapagi makhongda turare Ranjan su khangle piklingaidagi fanathina pura phawba kaptaba marai kanba thauna phaba machana ngasi angauba oladuna thamoi sokna kapjabasida anubu machana kadai phawba nusiba haibadu makhongda turiba machabu hogatpiduna ipagi bungo ipa yare ichagi singlaba nuksibagi icheldane sanabina khariba sambalse thudektuna pukre ipa ichagi apambada mu yelaroine mapagi wahai tabada nganba tarakliba pirangdu taithoktuna momon noglai ningthamgi inglaba ulen kalengi saraba nungsa maithi khrengasidi kallaba nusibagi langbangi firal thele haiduna maithong momon nokliba mikup kharagi oigadra mapoksigi oigadra mapu mahan ata khangbani numidangi matamni pari mama ga puna tv yengminarame
Rasi machada yengduna ngang bahurei. Ibunga ngasise yausang ahaubo numini. Mafam masing thiba ngamdakhaine thaba leiramgani. Ado noi ariba kangbudi zat kumsi kaina order ga thoabro. Asa imagi wahang sidiba thamoida earthquake kalaaga natongi tsunami thoke tawiko. Nokem khagem na danaga storin he. Na masoiba miga leiminabase whaida ko. Pari matang chari khanduna mamada tapna. Ima kaidaure hayune. Ima nacha nupi amabu thamoi senu nusijaruri. Masi ngarang tanate kuire aina mabu nusijarakpa. Rasi machagi wadu tabada haraujaduna marak phathatuna hanglai. Haima kai wai de nuni nupi dubo has kai maming kauge ima da hayune ima hikta hainaruge. As ima wari semda takoda. Haurasi liro taharage ba. Pari mamada anuge haukiba wari maga kamdawna thengnaba kari thaudok thokiba pumnamak amata jithadana liraklami. Pari tapna makha tarai. Hoi mayamgi bidengda ma lekha tare. Adubu ima nachanadi mabu thamoi sengna nungsijaruri. Rasi machagi wari du taraga machada munna yengai.